Langthawal Ashigi Oina MLA Oriba Karam Shyam Singh asi mahakna pariba firm Oina Tourism Corporation of Manipur Limited ke chairman firm dagi pharmacy thadokpagi haina Manipur ke Chief Minister N.Biren Singhda aiba cherol pisinkhre. Mahakki thabak thadokpagi cherol aduda mahakki mafamda Corporation Limited asigi oina chairman oirabashu thabak thoram amata sinabitre haiba maram cherol aduda palli. Ningsing bayai madudi Jatliba Tha Asigi Tarahundoidagi Hairok Esigi MLA Oriba Dr. Thokchom Radishyamsu Mahakki Mafam the Piriba advisor to CM gi firm Asidagi from Thadokpagi Chief Minister gi advisor oina Mahakki Mafam da Thabak Thoram Amata Sinabitre Haiba Maram Panki. Tourism Corporation gi the diet Lauraga Sangai Festival Hangdwe, G. Kishan Reddy, Tourism Minister Lai. I Pambam Pangdi, I manning the Pammi. Adamadamdu the Tourism Geek Commissioner, Director the Ingatpi, CM N. Kokalon. I Kungo in a Bogum Toki. Aduga single express Pivagi, Kodong Saba on the Lake, Miam among the Yon Bogum Toki. Next day, Tanguni Toida. Board aina guest of honor warga governor na chief guest warga matamdugi sri honorable governor la Ganesh mana oidana aduga preside honorable CM na to da idi matamdu da wa mani to sungang na ba kauthora kadra na khallaga ai kauthora kidi matamdu da governor da aingon na hamni syam kai dore wa ngang de aina khongki ngangan ningda ba male ngangan dre yam hai ka sukai tiam aduna punchi sumaina adi yam insul miam mamang da phangboi na thokwa kai su dai da pi da ba dai da sina da ba sumba department amagi chairman oina ai gi ijat yolaga leiba adui mathak da tourism gi thawak honorable MLA sina magi kendra da pangthong ba aina kai sumating pangmangam da ba aduga corporation gi chairman ni haidana aigi Karya Kata state ki kendra gi mayam amana festival lakpa kanda kai mamatang tawjage haibada aina tawungam gi dawa aduna sumba title laitaba chairman gi corporation gi chairman oibase ai ngasidagi ai toksera gi na ai haiba resignation letter si ai ngaki matung namali office yauragani